Kuki militant singna maitai kun singda nongmai kapsinba yum mai thabagi thabak chatharakpadagi tha ahum hena chatharakliba irang asigi waroishin ama puraknaba August 5 faubada akhannaba assembly mifam phamduna warep lau haiba maikai kayadagi takselakhiba wafam sing lengakna thabak to onthokte haiduna coordinating committee of 27 assembly constituency na August 3 gi ahing nongyaidagi kaukhiba pung 3 gi general strike public curfew na maram oiduna Manipur gi mahausagi chawna akaiba pikre General strike asina maram oiraga ngasi Manipur gi tongan ba mafam singda leiriba lengaki loisang sing thong hangnakhide lengaki amade lanai school sing thong lonaki Imphal gi Kwaramban kaithel jauna maru oiba kaithel sing hangnakhide passenger gari sing chenakhide tongan ba mafam singda miyamna lambi da tholakhi uwa paisinduna lambi thingki adum oinamak lining laishon ana layeng amade emergency gi thabak singdi komthokhi Thawbal district tasu ngasi ayuk anganbadagi general strike saugatpa nupa nupi kayana thoknaraktuna district asi fauduna chatliba Asian highway paringda amadi state highway gi lekai da lambi da uwa faizinduna amadi tire mai thaduna lambi thingki Jairak asida oirakliba miyam gi fibam asina maram oiraga district magistrate Thawbal na ngasi August 5 da chatnagadaba ayuk pung 5 dagi numidang pung 9 faubagi curfew komthokiba adu ngasi khudakta order ama thoktuna ayuk pung 10 makhai faubada curfew tensilki Thawbal district ki maru oiba kaithel sing Thawbal kaithel Khongjom kaithel Wangjing kaithel Yaripok kaithel Babu bazar amadi Hairo kaithel na chingba sing potpham phamnakhide dukan sing thonglonakhi mahi loisang sing suti thadoknakhi bank sing hangnakide lengaki loisang sing thabak kaba latnakhi lining laishon ga mari leinaba ana ayek sing natana lanai gari sing amasung passenger gari sing chenakhide